ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯌꯥꯝꯕꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯈꯩꯗꯤ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯦꯂꯦꯟꯖꯀꯨꯝꯕ ꯑꯗꯩꯗꯤ ꯃꯦꯖꯤꯛꯀꯨꯝꯕ ꯍꯥꯞꯆꯤꯜꯂꯒ ꯀꯩꯅꯣꯃ ꯑꯗꯨꯝ ꯑꯣꯏꯍꯟꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯖꯁ ꯔꯦꯟꯗꯝ ꯍꯥꯏꯗꯤ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯛꯀꯨꯝꯕ ꯑꯣꯏꯔꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯛ ꯇꯧꯕꯁꯦ ꯑꯍꯥꯟꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯁꯨ ꯌꯦꯡꯅꯤꯡꯗꯧꯁꯨ ꯃꯥꯟꯗꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯖꯁ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯂꯣꯏꯅ ꯂꯧꯁꯜꯂꯦꯅ ꯁꯤꯟ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯂꯣꯏꯅ ꯀꯝꯄꯥꯏꯜ ꯇꯧꯔꯒ ꯊꯥꯒꯠꯂꯛꯄꯅꯦ ꯍꯥꯏꯗꯤ ꯁꯦꯔꯤꯁꯅꯥꯏꯅ ꯍꯥꯞꯄꯒ ꯑꯗꯣ ꯀꯩꯁꯨ ꯌꯦꯡꯅꯤꯡꯉꯣꯏ ꯈꯪꯉꯦꯕ ꯍꯥꯏꯗꯤ ꯖꯁ ꯀꯩꯝ ꯌꯥꯎꯗꯦꯕ ꯍꯥꯏꯗꯤ ꯖꯁ ꯅꯝꯁꯤꯜꯂꯒ ꯊꯥꯒꯠꯂꯛꯄ ꯈꯛꯇꯅꯦ ꯑꯗꯣ ꯑꯍꯥꯟꯕꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯁꯨꯝ ꯀꯨꯏꯅ ꯊꯥꯒꯠꯇꯕ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯊꯥꯒꯠꯂꯛꯄꯅꯦ ꯃꯣꯔꯦꯗ ꯆꯠꯂꯨꯕꯒꯤꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯕꯨꯗꯤ ꯀꯩꯅꯣꯗꯅꯦ ꯃꯦꯟꯃꯥꯔꯗꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯑꯗꯨꯒ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤꯁꯦ ꯑꯩ ꯎꯠꯂꯛꯑꯒꯦꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯃꯣꯔꯦꯗ ꯕ꯭ꯂꯣꯛ ꯇꯧꯔꯛꯑꯒꯦ ꯑꯗꯨꯗꯣ ꯃꯦꯖꯤꯛꯁꯤꯗꯤ ꯇꯧꯕꯁꯤ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯤ ꯅꯝꯅꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯆꯠꯇꯣꯏꯅꯤꯅ ꯃꯣꯏꯗꯤ ꯅꯝꯕ ꯍꯩꯔꯣꯏꯕ ꯑꯗꯣ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯁꯦꯝꯃꯛꯑꯒꯦ ꯃꯣꯔꯦꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯌꯧꯔꯦ ꯍꯣꯇꯦꯜ ꯂꯩꯕ ꯌꯥꯕ ꯊꯤꯔꯤ ꯃꯣꯏ ꯍꯣꯇꯦꯜꯁꯦ ꯐꯃꯨꯡ 3 ꯊꯥꯔꯝꯃꯦ ꯑꯗꯒꯤ ꯇꯣꯏꯂꯦꯠꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯦ 1K ꯈꯛꯇꯅꯦ ꯃꯣꯏꯒꯤ ꯔꯨꯝꯁꯦ ꯐꯦꯟꯁꯨ ꯄꯥꯜꯂꯤ ꯇ꯭ꯌꯨꯕꯁꯨ ꯄꯥꯜꯂꯤ ꯐꯦꯟ ꯑꯃꯁꯨ ꯄꯥꯜꯂꯤ ꯐꯦꯟꯁꯦ ꯑꯅꯤꯅꯦ ꯄꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯔꯦ ꯁꯤꯅ ꯕꯣꯕꯣꯛ ꯑꯩꯈꯣꯏ ꯆꯠꯇꯣꯏ ꯁꯣꯞꯄꯤꯡꯗꯣ ꯀꯩ ꯃꯐꯝ ꯂꯝꯐꯥꯂꯣꯡ ꯕꯖꯥꯔꯗ ꯁꯣꯞꯄꯤꯡ ꯆꯠꯂꯅꯤ ꯁꯤꯅ ꯀꯅꯥꯅꯣ ꯁꯦꯜꯁꯤꯒꯤꯔꯥ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯁꯤ ꯀꯩꯅꯣ ꯏꯃꯥ ꯏꯔꯣꯝꯕ ꯎꯇꯤ ꯆꯥꯛ ꯂꯩꯔꯦ ꯁꯤ ꯀꯩꯅꯣ ꯉꯧꯔꯤꯁꯦ ꯉꯥꯔꯤꯡꯈꯥ ꯃꯣꯏꯁꯦ ꯁꯤꯒꯤ ꯀꯩꯊꯦꯜꯁꯦ ꯃꯥꯔꯀꯦꯠꯁꯦ ꯆꯪꯕꯗꯁꯨ ꯑꯙꯥꯔ ꯆꯦꯛ ꯇꯧꯔ ꯆꯪꯍꯜꯂꯦ ꯖꯦꯀꯦꯠ ꯑꯃ ꯂꯩꯒꯦ ꯇꯧꯅꯦ ꯑꯗꯨꯒ ꯑꯗꯨ ꯂꯩꯔꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯔ ꯑꯇꯣꯞꯄꯗ ꯂꯤꯜꯂꯛꯑꯒꯦ ꯖꯦꯀꯦꯠ ꯀꯟꯅ ꯈꯜꯂꯤ ꯁꯣꯞꯄꯤꯡ ꯃꯆꯥ ꯑꯃ ꯇꯧꯊꯣꯛꯑꯔꯦ ꯄꯣꯠ ꯀꯩꯁꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯕꯦꯛ ꯂꯩꯔꯦ ꯄꯣꯠ ꯄꯨꯔꯛꯇꯣꯏ ꯈꯔꯁꯨ ꯋꯥꯠꯂꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯐꯨꯔꯤꯠ ꯈꯔ ꯇꯥꯏ ꯇꯧꯁꯤ ꯐꯨꯔꯤꯠꯁꯦ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯦꯗꯔ ꯖꯦꯀꯦꯠ ꯑꯃꯒ ꯁꯤꯁꯤꯅꯦ ꯑꯗꯨꯒ ꯁꯤꯁꯤꯒ ꯁꯤꯅ ꯂꯦꯗꯔ ꯖꯦꯀꯦꯠ this one and this one bora pure alu bora male alu bora di pame bora amakak laura thanabdo suni bala haure mai kai bane ala to wa da sai mi yan soki da kama su ba zale mai ko da ꯃꯌꯥꯝ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯩꯁꯨ ꯉꯥꯛꯇꯪ ꯂꯩꯔꯒ ꯇꯨꯝꯃꯅꯤ ꯄꯨꯡꯁꯦ 9 ꯑꯗꯥꯏꯃꯨꯛ ꯇꯥꯔꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯍꯧꯒꯠꯂꯒ ꯇꯃꯨ ꯃꯦꯟꯃꯥꯔꯗ ꯆꯠꯂꯒ ꯑꯗꯨꯗ ꯑꯃꯨꯛ ꯅꯝꯃꯛꯑꯒꯦ
good night everyone. Good morning. Sibu ngarang siapa lambi duran? Mane, bazaar gidune. Immigration checkpoint. Pass laure aduga somsang du. Welcome to India or better to see India abisina lanthore juna ken hodne ba ayoma Myanmar yore foreign country aduga moi Myanmar da di lambi jina mu right ta thoba akoi ki India da na ken left to oi do mana da bine ba ha si right ta ne ba thoi je Chicago ba IT keno moi ka hat pam je tharak to kai haida na do step side ra kaji Andu ara ta aina ma ara ba Siwara Khoi bi lek adune basina 50 pi ba thong kra sajalaga side side tagi admai lei bijani Kung fu tambam ngamali na sila. Kung fu tambam ngamali ba? Ito ka. So tabim na kami ako dun. Maru ko tong ta pudat na. Adura. Asa dun ngamal. Yeah. Don't sit tight. Okay, no hungry. Okay. Cengkali pudo. Pak pudo skip tu. Masa kang do. Manoi cha je kai pesan lai na. India gya. Kamai lupa ka pe ba? 50 Yani hai bro ba 50 hai kai hai no khang de ba India ki hai ra moi ki hai ra ju khang de ba ha tum me khai de Yum yore Hujik khoi hanno tawre aduga hayengdagidi magic hapage pachai ge je si pudeni si man pulap Bok subscribe am tahron subscribe an am tahron Subscribe. Oh ya hai adudi ma'am ngasi gidi sida lo chalaji mathangi blog amung aro thame